ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon. ELITETV की टेस्ट ऑफ कार्टून की महाव में तावीर सो हम तारा मौसरी मरुई ngasi infala fungu pause singi cartoon singda cartoonist na kari fundong ni ba kari haining ni ba kari khalang ni ba phum tu miyam da sandokna takse bagi dum program ni aham de lokhas ge khoi sanga express ki onthok pani da haribsta onthok pani da hariba cartoon se jeng biyo khoi mapan de lakpa paramilitary force ki photo amne leire aduga khoi san ani leire moina wari sana budoni san ani sina haine haijabudoni BVS ki di khoi sanda uchekta sangana sumdem tharaga aduga thaine ki epic kumba leiba mayam singde da base toraga dum khoi phongdokpa mayam phongdo haningi do aduni leibsta man haire sannam sinaire kachu leitaba thabak su loktholaga santi odum lakchara do sibo karigino anu masin khangdana kausilese maram amdi lerengodo malida pare sana budoni sanani se sanam sina haire hoine maram amdi lerengodo malibo asuk yam sifai sibu kanana thakadoinoba sida leibje achoba khoi dum khanaraga nainaraga lakpudoni so far jabu ta 60,000 above paramilitary force yam changre kadai de lerigi se ji yam khangde hoi maruna khoi sarkar ne school hangma matamda school kun akhoi khumpu ga mapal amadi maduda cover tawroi hadina khoi school session hogre lai tamba class 1 dagi 8 fawba tamba hogre ana sai dani me hangne ba lotion ge haibdi lunch lo chambere su zirai la lotho oga kachule taba su lotho oga santi dum lakcharo do sibu karigino army masing khangdal kausilise maram madi lengodo malen haibda amaduna sanamuna khumakpane hoine maram madi lengodo malibu asuk yam sifai jibu kanana thakaduna asingba mi lising hompu dugi chana thana ba tumbam chabum kari semak taba ya ponte aduna ji lariba chingi jaga singa to tonga tonga jaga singda school college sing election bagi paw dum tai aduni hai kadai charu kamai tori senapati district kyam leiri chandel kyam leiri technopol kyam leiri churachandpur kyam leiri thobal da hai bisinda kadai deploy to ye je phongdok ti aduna phang sai yung da nei ne chaw gi doni plok aksalaga thamaga yadre haidana khoigi Buddhachandra Maharaj Silong da karoga sign tohan ba dona khoigi chief minister karoga adeda yadre he biren haina tohan gidra haibu wafum chingnaba leiba duni aduna karigino su lokthop ngamdri se haiba si prajasna khale wakhalondu BBS na haiba comics da utlaga yam phajana akhoi uthokna bahona ba yamna wahan thok leiba adumba cartoon ni haidana aigi motegi thamjage mathang de leisina khoi chana leiba ki loire dana haiba duni sida Warai sana bani secretary diga magi minister se akoni yengda chief minister lo duni pai hom si mutungina masik chadradi pham thadu haire ne na haiba man unaba changda mayang ne unaba chatpaduni adaida hera matang chadabaga aduga tumin lailu harakpaga pa abu tobuni da na ai sai warai sana kan se da harakpaduni matik chadradi pham thadu haire ne na haiba adaida sai minister na khumba chief minister lo duni Hera patang zada baga adagi tumina leyu harakpaga pabasida tawbunidana haidana haira amgada manbado adugi mieng duni nang adu to kana wasi ngamangam daba ngasa koi ayukta unagi badu tamu samjaina kalai paki mera gi chip etedana phudok ki baduni ji huzur na leiraga di yaroi thawna leiba muchangi madu yadadi yadi haiba madugi phongdok pa muchangi haibagi wafam wakhalon phudok pa dunia da sai sida akoi dum haina gi buni handaki di kano sidi chimestagi design to with the high voltage drama ni kind of mayam ton media da to pada national media da kare da phongdo kiba mayam lai baduni ana sai hidani
ꯃꯇꯤꯛ ꯆꯥꯗꯗꯤ ꯐꯝ ꯊꯥꯗꯣꯛ ꯍꯥꯏꯔꯅ ꯑꯩꯈꯣꯏ ꯉꯔꯥꯡꯁꯨ ꯏꯃꯥꯏꯕꯦꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯊꯣꯡꯖꯨꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯇꯧꯔꯒ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯆꯤꯉꯥꯃꯈꯣꯡꯗ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯗꯗꯅ ꯐꯝꯃꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯃꯅꯨꯡꯗ ꯀꯩ ꯂꯩꯒꯦ ꯀꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯣꯏꯔꯦꯗꯅ ꯍꯥꯏꯁꯤꯗ ꯐꯣꯡꯗꯣꯔꯛꯏꯁꯦ ꯑꯗꯒꯤ ꯐꯝ ꯊꯥꯗꯣꯛ ꯍꯥꯏꯔꯦꯅꯦ ꯍꯥꯏꯕꯗ ꯃꯇꯥꯡ ꯆꯥꯗꯕꯒ ꯑꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯛꯄꯒꯅ ꯑꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯛ ꯆꯥꯠꯂꯛꯀ ꯍꯥꯏꯕꯒꯤ ꯍꯥꯏꯔꯛꯑꯝꯒꯗ꯭ꯔꯥ ꯀ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯥꯒꯤ ꯁ꯭ꯄꯦꯀꯨꯂꯦꯁꯟꯗꯨꯅꯤ ꯑꯁꯤꯗ ꯐꯣꯡꯗꯣꯛꯏꯕ ꯀꯥꯔꯇꯨꯟꯁꯦ ꯌꯥꯝꯅ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯩ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯝꯃꯒ ꯑꯦꯌꯥꯔꯄꯣꯔꯠ ꯃꯌꯥꯗ ꯐꯝꯃꯒ ꯊꯕꯛ ꯁꯨꯕ ꯀꯥꯡꯕꯨ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ ꯇ꯭ꯔꯦꯟ ꯑꯃ ꯄꯥꯏꯔꯛꯑꯦ ꯃꯣꯏ ꯎꯔꯦ ꯐꯝꯃꯦ ꯄꯥꯏꯔꯛꯂꯦ ꯚꯤ ꯑꯥꯏ ꯄꯤꯁꯤꯡꯁꯦ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯃꯕꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯕ ꯁꯦꯜꯗ ꯈꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯋꯥꯔꯧꯅꯔꯛꯄ ꯃꯌꯥꯝꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯌꯨꯝꯗꯒ ꯊꯣꯝꯖꯤꯟꯗꯅꯒ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯄꯥꯏꯔꯛꯂꯦ ꯄ꯭ꯂꯦꯟꯗ ꯃꯣꯏ ꯉꯁꯪ ꯗꯦꯜꯂꯤ ꯆꯠꯄ ꯀꯔꯤ ꯇꯧꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯥꯏꯗꯨꯅꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯗꯦꯜꯂꯤꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯃദ്ꯔꯥꯁꯗ ꯆꯦꯟꯅꯥꯏꯗ ꯀꯔꯤꯗ ꯀꯔꯥꯗ ꯑꯇꯣꯞꯄ ꯃꯄꯥꯟ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯊꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯎꯕ꯭ꯔꯥ ꯑꯗꯨꯅ ꯁꯤꯗ ꯈꯜꯂꯀꯥꯟꯗ प्रजाꯁꯤꯡ ꯆꯝ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯡꯃ ꯆꯥꯖꯔꯤꯕ प्रजाꯁꯤꯡꯁꯤꯗꯤ ꯑꯋꯥꯕ ꯑꯃꯁꯤ ꯊꯦꯡꯅꯕꯁꯤ ꯅꯨꯃꯤꯠ ꯍꯨꯝꯗ꯭ꯔꯥꯅꯤ ꯍꯦꯟꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯗꯨꯅ ꯄꯥꯏꯔꯛꯂꯦ ꯚꯤ ꯑꯥꯏ ꯄꯤꯁꯤꯡꯁꯦ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯕ ꯁꯦꯜꯅ ꯈꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯋꯥꯔꯧꯅ प्रजाꯁꯤꯡꯅ ꯁꯣꯟꯕꯗꯨꯅꯤ ꯃꯗꯨ ꯇꯥꯅꯕ ꯃꯣꯏꯒꯤ ꯃꯅꯥꯀꯣꯡ ꯌꯧꯅꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯁꯤꯅ ꯍꯥꯏꯔꯤꯕ ꯕꯥꯂꯣꯍꯩꯒꯤ ꯀꯥꯔꯇꯨꯟꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯉꯤꯉꯩꯗ ꯃꯌꯥꯝ ꯍꯧꯒꯠꯂ ꯆꯠꯈꯤꯕꯒꯤ ꯃꯤꯐꯝꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯑꯃꯅ ꯄꯪꯇꯧ ꯇꯧ ꯃꯥꯅ ꯇꯧꯅꯤꯡꯕ ꯉꯁꯥꯏ ꯍꯥꯏꯖꯕꯗ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝꯁꯤ ꯌꯥꯝꯃꯟꯈꯤꯕ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯣ ꯈꯪꯗꯕ ꯃꯥꯏꯀꯩ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯎꯕ ꯐꯪꯕꯗꯨꯅꯤ ꯑꯗꯅꯤ ꯄꯦꯜꯂꯛꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯑꯗꯨꯕꯨ ꯀꯥꯔꯇꯨꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯤꯒꯤ ꯃꯤꯗꯤꯌꯝꯁꯤꯗ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯐꯣꯡꯗꯣꯛꯄ ꯀꯥꯔꯇꯨꯟꯅꯤ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯕꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ ꯃꯥꯅ ꯉꯥꯡꯕ ꯃꯤꯇꯤꯡꯁꯤꯗ ꯑꯗ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯦ ꯑꯣꯖꯥꯒꯤ ꯑꯗꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯅꯠꯇꯕ꯭ꯔꯥꯅ ꯑꯣꯖꯥꯅ ꯉꯥꯡꯉꯤꯗꯨꯗꯤ ꯃꯥ ꯊꯣꯛꯄ ꯅꯠꯇ꯭ꯔꯕ꯭ꯔꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯁꯤꯗꯩꯗ ꯃꯥꯅ ꯊꯣꯛꯄꯅꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤ ꯀꯩꯅꯣ ꯃꯥꯏꯀꯩ ꯂꯩꯇꯕ ꯃꯥꯌꯣꯜ ꯂꯩꯇꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝꯁꯤ ꯚꯥꯞ ꯇꯥꯎ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯗꯅ ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯝ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔ ꯇꯥꯛꯇ꯭ꯔꯁꯨ ꯀꯥꯔꯇꯨꯟꯁꯤꯅ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦ ꯇꯤ ꯀꯜꯂꯗꯅ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯗ ꯋꯥ ꯉꯥꯡꯕꯅꯤ ꯉꯥꯡꯉꯤꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡ ꯂꯥꯛꯄꯒꯤ ꯋꯥꯔꯤꯅꯤ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯏꯠ ꯏꯁ ꯅꯣꯠ ꯑꯦꯟ ꯑꯖꯨꯋꯦꯜ ꯑꯐꯦꯌꯔ ꯃꯁꯤꯗꯤ ꯑꯟꯌꯨꯖꯨꯋꯦꯜ ꯑꯐꯦꯌꯔꯅꯤ ꯃꯃꯥꯡꯗ ꯇꯧꯒꯗꯕ ꯈꯣꯠꯇꯨꯗꯨꯒ ꯌꯥꯝ ꯈꯦꯠꯅꯗꯦ ꯑꯗꯨꯅ ꯖꯁ ꯇꯦꯛ ꯑꯣꯚꯔ ꯀꯣꯚꯔ ꯇꯧ ꯑꯝꯇ ꯉꯥꯛꯊꯣꯛꯎ ꯈꯣꯠꯂꯣꯅ ꯄꯥꯛꯊꯔꯒ ꯉꯥꯡꯕꯗꯨꯅꯤ ꯑꯗꯩꯗ ꯁ꯭ꯋꯥꯏꯁꯤꯗꯤ ꯁꯨꯝꯕ ꯊꯣꯔꯛꯅꯤꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯅ प्रजाꯁꯤꯡꯅ ꯉꯥꯡꯉꯤꯕ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯡꯁꯤ ꯃꯌꯥꯝꯅ ꯇꯥꯔꯝꯕꯗꯣ ꯇꯥꯅꯤꯡꯉꯛꯇꯗꯅ ꯅꯨꯡ ꯁꯦꯟꯗꯜ ꯀꯔꯤ ꯀꯔꯥ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯟꯅ ꯑꯦꯂꯥꯔꯠ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯅ ꯏꯠ ꯏꯁ ꯅꯣꯠ ꯑꯦꯟ ꯑꯟꯌꯨꯖꯨꯋꯦꯜ ꯑꯐꯦꯌꯔ ꯃꯃꯥꯡꯗ ꯑꯝꯇ ꯇꯧꯈꯤꯗꯕ ꯄꯣꯠꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯖꯁ ꯇꯦꯛ ꯑꯣꯚꯔ ꯉꯥꯛꯁꯜꯂꯨ ꯑꯩꯈꯣꯏ ꯉꯥꯛꯁꯜꯂꯨꯅꯦ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯁꯨꯝꯕꯁꯤꯁꯨ ꯊꯣꯔꯛꯅꯤꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯂꯥꯔꯝ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯠ ꯄꯤꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯁꯦꯁꯟ ꯄꯤꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯨ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣই ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯨꯝꯕ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ?
supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan unilawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro khudong chaba si mangan bigano ngasi mag contact tawbirau terms and conditions apply.